ꯂꯥꯡꯂꯦꯟꯅ ꯏꯆꯦꯅꯕꯨ ꯌꯥꯕ꯭ꯔꯣ ꯁꯤꯗ ꯅꯪ ꯂꯥꯛꯏꯁꯤꯕꯣ? ꯀꯩꯝꯇ ꯍꯥꯏꯍꯧꯗꯦ. ꯀꯀꯥ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯑꯦ. ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯗꯣ ꯐꯪꯂꯦꯅ. ꯑꯗꯨꯒꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯂꯥꯛꯏꯅꯤ. ꯆꯪꯕꯅ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯏꯕ? ꯊꯥ ꯑꯃꯃꯨꯛꯇꯤ ꯏꯗꯣꯝꯆꯥꯅ ꯂꯩꯈꯣ ꯍꯥꯏꯌꯦ. ꯅꯪꯕꯨ ꯏꯆꯦꯗ ꯏꯗꯣꯝꯆꯥ ꯑꯗꯨꯝ ꯀꯧꯔꯕꯣ? ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯦꯗ, ꯊꯥꯏꯅꯗꯒꯤ ꯀꯧꯔꯛꯄꯅꯤꯅ. ꯑꯉꯥꯎꯕꯁꯤꯗꯤ. ꯏꯕꯦꯝꯃ, ꯁꯅꯥꯊꯣꯏ, ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ? ꯎꯅꯍꯧꯔ ꯂꯥꯛꯑꯣꯅꯦ. ꯁꯅꯥꯊꯣꯏ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯄꯔꯕ ꯆꯦꯟꯊꯣꯔꯛꯏ. ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯁꯅꯥꯊꯣꯏ ꯏꯉꯛꯉꯛꯏ. ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯃꯁꯛ ꯈꯪꯅꯍꯜꯂꯤ. ꯃꯁꯤꯅꯤ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯐꯠꯇꯕꯗꯒꯤ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯣ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯍꯦꯛ ꯇꯥꯔꯦ. ꯅꯆꯤꯟ ꯅꯅꯥꯎ ꯐꯥꯎꯕ ꯃꯁꯛ ꯈꯪꯅꯗ꯭ꯔꯕꯅꯦꯕ. ꯇꯥꯃꯣ, ꯑꯩ ꯆꯥꯛ ꯄꯨꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ. ꯌꯥꯔꯅꯤ, ꯑꯩ ꯊꯕꯛꯇ ꯉꯥꯏꯔꯤ. ꯊꯣꯏꯕ, ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ. ꯃꯥ, ꯑꯩ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒꯦ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ. ꯏꯗꯣꯝꯆꯥꯗꯣ ꯃꯩ ꯍꯧꯔꯝꯂꯅꯤ. ꯔꯣꯍꯟꯁꯨ ꯆꯠꯈ꯭ꯔꯦ. ꯁꯅꯥꯊꯣꯏ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯍꯧꯏ. ꯏꯃꯥ, ꯑꯩ ꯉꯁꯤꯗꯩ ꯀꯣꯂꯦꯖ ꯆꯠꯂꯒꯦ. ꯍꯣꯏ, ꯆꯠꯂꯣ. ꯅꯊꯟꯗꯗꯤ ꯊꯥꯗꯣꯛꯅꯤꯡꯗꯦ. ꯑꯕꯨꯡꯉꯣꯒ ꯆꯠꯃꯤꯟꯅꯔꯣ. ꯑꯩ ꯑꯕꯨꯡꯉꯣ ꯀꯧꯒꯦ. ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ? ꯁꯤꯂꯩꯃꯅꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯝꯕꯅꯤ. ꯌꯥꯅꯤꯗ, ꯑꯩ ꯍꯥꯏꯒꯦ. ꯁꯤꯂꯩꯃ ꯂꯥꯛꯂꯒꯅ ꯁꯤꯂꯩꯃꯒ ꯍꯦꯛ ꯆꯠꯃꯤꯟꯅꯧ. ꯂꯥꯡꯂꯦꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯗꯥꯅꯤꯌꯦꯜꯗ ꯍꯥꯏꯈ꯭ꯔꯦ. ꯗꯥꯅꯤꯌꯦꯜꯗꯤ ꯁꯅꯥꯊꯣꯏꯒ ꯆꯠꯃꯤꯟꯅꯔꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯖꯔꯤ. ꯁꯤꯂꯩꯃꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥꯅ ꯗ꯭ꯔꯥꯏꯚꯔꯒ ꯇꯧꯔꯒ ꯀꯣꯂꯦꯖꯇ ꯊꯤꯜꯍꯜꯂꯝꯃꯤ. ꯗꯥꯅꯤꯌꯦꯜꯒꯤ ꯕꯥꯏꯛ ꯃꯅꯤꯡꯗ ꯁꯅꯥꯊꯣꯏꯅ ꯇꯣꯡꯂꯒ ꯂꯥꯛꯂꯤ. ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯍꯧꯏ. ꯁꯤꯂꯩꯃꯒ ꯔꯥꯖꯒꯁꯨ ꯋꯥꯔꯤ ꯁꯥꯔꯒ ꯂꯦꯞꯂꯝꯕꯅꯤ. ꯑꯅꯤꯗꯨꯅ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ. ꯔꯥꯖꯅ, ꯀꯩꯅꯣ ꯑꯅꯤꯁꯤꯁꯨ ꯀꯣꯏꯅꯔꯖꯥꯠꯂꯣ? ꯀꯣꯏꯅꯔꯝꯂꯣꯏꯍꯦ, ꯆꯨꯝꯅ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯅꯤ. ꯀꯩ ꯍꯥꯏꯕ? ꯂꯤꯖꯥꯒꯤ ꯃꯃꯤꯡ ꯅꯪꯅ ꯍꯥꯏꯕꯗꯣ? ꯁꯅꯥꯊꯣꯏ ꯍꯥꯏꯕꯅꯦ. ꯀꯩꯗꯧꯔꯒꯦ? ꯀꯥꯎꯈ꯭ꯔꯕ, ꯑꯗꯨꯗ ꯍꯪꯕꯅꯦ. ꯑꯩꯈꯣꯏ ꯚꯥꯏꯅ ꯅꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ. ꯗꯥꯗꯥꯅꯦꯅꯔꯣ ꯍꯥꯏꯁꯦ? ꯍꯣꯏ ꯃꯥꯅꯦ. ꯅꯣꯏ ꯑꯅꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯃꯥꯅ ꯁꯅꯥꯊꯣꯏꯗ, ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯎꯔꯤꯅꯤ. ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗꯨꯗ ꯁꯅꯥꯊꯣꯏꯒ ꯗꯥꯅꯤꯌꯦꯜꯒ ꯆꯪꯁꯤꯜꯂꯛꯏ. ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯗ. ꯅꯣꯏ ꯑꯅꯤ ꯄꯥꯎꯁꯨ ꯖꯥꯠ ꯌꯥꯝ ꯇꯥꯏ. ꯗꯥꯅꯤꯌꯦꯜꯅ, ꯀꯩ ꯄꯥꯎꯅꯣ? ꯑꯩꯗꯤ ꯑꯝꯇ ꯇꯥꯗꯦꯅ. ꯃꯑꯣꯡ ꯃꯥꯟꯗꯕ ꯑꯅꯤꯁꯦ ꯂꯞ ꯑꯣꯏꯔꯦ ꯍꯥꯏꯅꯦ. ꯁꯤꯡꯒꯜ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯛꯑꯦ ꯅꯣꯏ ꯑꯅꯤꯁꯨ. ꯑꯗꯩꯗꯤ ꯑꯩꯅ ꯁꯥꯎꯗꯅ ꯀꯞ ꯊꯣꯛ ꯑꯣꯟꯊꯣꯛꯅꯤ. ꯋꯥꯊꯤꯗꯤꯕ ꯄꯦꯜꯂꯦꯍꯦ. ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯤ ꯈꯔ ꯄꯥꯗ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ. ꯑꯩꯗꯤ ꯂꯥꯏꯔꯤꯛꯀ ꯇꯝꯅꯤꯡꯗ꯭ꯔꯦꯗ. ꯈꯔ ꯍꯩꯍꯧꯕꯁꯤꯅ ꯑꯣꯖꯥ ꯃꯆꯥ ꯑꯃ ꯑꯣꯏꯁꯤꯜꯂꯒ ꯌꯥꯔꯦ. ꯅꯣꯏ ꯕꯕꯥꯅ MLA ꯑꯣꯏꯔꯤꯉꯩ ꯊꯕꯛ ꯑꯃ ꯍꯥꯞꯐꯜꯂꯧꯔꯣ. ꯑꯗꯨꯒ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯔꯣ? ꯑꯣꯔꯦ, ꯅꯣꯏꯁꯤꯗꯤ ꯌꯨꯝ ꯄꯥꯟꯕꯩ ꯋꯥꯈꯟꯇ ꯈꯜꯂꯕꯣ ꯅꯣꯏ ꯑꯅꯤꯕꯣ? ꯈꯜꯂꯦ. ꯂꯥꯛꯑꯣ, ꯀ꯭ꯂꯥꯁ ꯆꯪꯂꯁꯤ. ꯑꯩꯈꯣꯏꯁꯨ ꯆꯪꯂꯁꯤ ꯂꯥꯛꯑꯣ. ꯔꯥꯖꯀ ꯗꯥꯅꯤꯌꯦꯜꯒ ꯆꯠꯈ꯭ꯔꯦ. ꯁꯤꯂꯩꯃ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ. ꯁꯅꯥꯊꯣꯏ, ꯅꯪꯕꯨ ꯃꯅꯤꯄꯨꯔꯁꯤꯗ ꯄꯨꯔꯛꯈꯤꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯁꯅꯥꯊꯣꯏ ꯏꯊꯛ ꯊꯛꯀꯠꯂꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯗꯨꯅ? ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯂꯤꯕꯅꯣ? ꯇꯥꯃꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ. ꯇꯥꯃꯣꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯅꯪꯅ ꯇꯥꯃꯣꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯁꯦꯡꯂꯕ ꯅꯈꯣꯏꯒꯤ ꯃꯧ ꯑꯣꯏꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ. ꯅꯈꯣꯏ ꯇꯥꯃꯣꯗ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯌꯨ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯁꯅꯥꯊꯣꯏ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯊꯤꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯤ. ꯈꯥꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯇꯥꯃꯣꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯈ꯭ꯔꯕꯗꯤ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ. ꯅꯨꯡꯁꯤꯕ. ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯁꯤꯂꯩꯃ. ꯑꯩ ꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ. ꯂꯥꯛꯑꯣ, ꯀ꯭ꯂꯥꯁ ꯆꯪꯂꯁꯦ. ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯅꯠꯇꯦ. ꯅꯪ ꯑꯁꯦꯡꯕ ꯑꯃꯗꯤ ꯍꯥꯏꯌꯨ. ꯅꯪ ꯑꯩꯈꯣই ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯣ? ꯑꯩ ꯈꯪꯗꯦ, ꯂꯥꯛꯑꯣ. ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ. ꯁꯤꯂꯩꯃꯁꯨ ꯅꯤꯡꯉꯝꯗꯅ ꯁꯅꯥꯊꯣꯏꯒꯤ ꯇꯨꯡ ꯏꯟꯅꯈꯤ. ꯉꯁꯥꯏꯗꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯋꯥꯔꯤꯁꯨ ꯇꯥꯔꯝꯃꯤ. ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯗꯥꯅꯤꯌꯦꯜ ꯑꯃꯗꯤ ꯔꯥꯖꯗ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ. ꯄꯥꯔꯤꯅ, ꯃꯔꯤ ꯃꯈꯣꯡ ꯑꯃ ꯏꯁꯦꯡ ꯁꯦꯡꯗ꯭ꯔꯤ ꯋꯥꯔꯤꯁꯦ. ꯆꯅꯩꯅꯕ ꯑꯃ ꯌꯥꯎꯔꯤ. ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯍꯜꯂꯨ.
ꯗꯥꯅꯦꯜꯅ ꯂꯤꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥꯕꯨ ꯄꯨꯔꯛꯂꯤꯕ ꯃꯤꯗꯣ ꯁꯤꯂꯦꯝꯒꯤ ꯃꯌꯥꯝꯕꯗꯨꯅꯤ꯫ ꯔꯥꯖꯅ ꯚꯥꯏ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯁꯅꯥꯊꯣꯏꯅ ꯂꯩꯕ ꯑꯣꯔꯐꯥꯟꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯆꯠꯂꯨꯕꯗꯣ? ꯗꯥꯅꯦꯜꯅ ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯗꯨꯗ ꯁꯤꯂꯩꯃꯒ ꯋꯥꯔꯤ ꯁꯥꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯁꯤꯂꯩꯃ ꯆꯠꯈꯤꯕꯒ ꯁꯅꯥꯊꯣꯏꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ꯫ ꯁꯣꯏꯗꯅ ꯑꯣꯏꯗꯧ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯑꯃꯅ ꯄꯥꯔꯛꯇ ꯁꯅꯥꯊꯣꯏꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯣ ꯁꯅꯥꯊꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯣ ꯑꯔꯐꯥꯟꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯎꯔꯛꯈꯤꯕꯗꯨꯅꯤ꯫ ꯃꯥꯅꯤ ꯑꯗꯣ ꯁꯤꯂꯩꯃꯒꯤ ꯃꯕꯨꯡ ꯑꯣꯏꯔꯦ꯫ ꯃꯥꯅ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯕ, ꯁꯅꯥꯊꯣꯏꯅꯗꯤ ꯌꯥꯗꯕ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯈꯤꯒꯗ꯭ꯔꯥ? ꯄꯥꯔꯤꯅ ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥ ꯅꯠꯇꯒꯨꯝ ꯋꯥꯈꯜ ꯏꯁꯣꯟ ꯁꯣꯟꯊꯕ ꯍꯧꯅꯗꯦ꯫ ꯄꯥꯝꯕꯨ ꯄꯥꯝꯂꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯗꯤ ꯐꯥꯔꯒ ꯑꯣꯏꯁꯨ ꯂꯧꯔꯣ꯫ ꯅꯨꯡꯁꯤꯕꯕꯨ ꯅꯝꯍꯥꯗꯅ ꯃꯨꯜꯂꯒ ꯂꯧꯒꯗꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯄꯦꯟꯅꯕꯒꯤꯗꯃꯛ ꯑꯩ ꯀꯠꯊꯣꯛꯂꯒꯦ꯫ ꯃꯥꯅ ꯄꯥꯝꯕꯗꯣ ꯑꯗꯨꯃꯛ ꯇꯧꯒꯅꯤ꯫ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯐꯣꯡꯗꯣꯛꯂꯔꯣꯏ꯫ ꯃꯥꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯗꯨꯃꯛ ꯆꯠꯁꯅꯨ꯫ ꯃꯥꯒꯤ ꯃꯃꯤ ꯑꯣꯏꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯕꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯣꯏꯒꯅꯤ꯫ ꯔꯥꯖꯅ ꯂꯞ ꯒꯨꯔꯨ ꯑꯣꯜꯂꯦꯅꯦ ꯁꯤꯗꯤ꯫ ꯄꯥꯔꯤꯅ ꯑꯣꯖꯥ ꯆꯪꯂꯦ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ꯫ ꯑꯣꯖꯥ ꯆꯪꯂꯛꯄꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯗꯥꯅꯦꯜꯗꯤ ꯋꯥꯈꯜꯗꯨ ꯏꯃꯪ ꯇꯃꯪꯂꯤ꯫ ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯃꯤꯕꯨ ꯐꯍꯜꯂꯤ, ꯅꯨꯡꯁꯤꯕꯅ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯤ꯫ ꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟꯅ ꯀꯤꯗꯨꯅ ꯅꯨꯡꯁꯤ ꯃꯔꯤ ꯆꯦꯠꯁꯤꯟꯅꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯍꯟꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯗꯨꯕꯨ ꯈꯪꯕꯤꯗ꯭ꯔꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯄꯦꯟꯒꯅꯤ? ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯥꯔꯕꯤ ꯃꯊꯧ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗꯒꯤꯁꯨ ꯊꯣꯛꯇ꯭ꯔꯦ꯫ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯤ꯫ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯗꯥꯅꯦꯜꯅ ꯁꯅꯥꯊꯣꯏꯕꯨ ꯀꯨꯞꯅ ꯁꯦꯟꯅꯖꯩ, ꯅꯨꯡꯁꯤꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯁꯤꯟꯖꯩ꯫ ꯑꯃꯔꯣꯝꯗ ꯑꯥꯔꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯔꯟꯖꯅꯥꯅ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯈꯨꯠ ꯆꯥꯕ ꯃꯃꯧ ꯑꯃ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯦꯜ ꯄꯥꯏꯕ MLA ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯂꯧꯒꯦ ꯍꯥꯏꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯊꯥꯖꯅꯤꯡꯂꯣꯏ? ꯔꯤꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯐꯤꯌꯥꯒ ꯑꯥꯔꯕꯤꯒ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯔꯟꯖꯅꯥꯅ ꯏꯃꯧ ꯑꯍꯟꯁꯨ ꯌꯥꯏꯃꯁꯨ ꯀ꯭ꯋꯥꯇꯔꯗꯅꯤ ꯂꯩꯈ꯭ꯔꯤꯕ꯫ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯤ ꯑꯩꯒ ꯂꯩꯒꯅꯤ꯫ ꯌꯥꯔꯤ ꯃꯇꯤꯛ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯁꯦ ꯊꯨꯖꯅꯤꯡꯂꯤ꯫ ꯔꯤꯇꯥꯅ ꯏꯆꯦꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯕ ꯁꯪꯒꯥꯏꯗꯨꯗ ꯏꯆꯥꯅ ꯂꯩꯒꯅꯤ ꯈꯟꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯍꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯏꯆꯦ, ꯏꯆꯥ ꯅꯨꯄꯥꯗꯨꯅꯕꯨ ꯑꯩꯒꯤ ꯏꯆꯥ ꯄꯪꯕꯤꯁꯤ ꯄꯥꯝꯕꯤꯒꯗ꯭ꯔꯥ ꯈꯪꯗꯦꯗ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯥꯏꯕꯇꯅꯤ ꯌꯥꯔꯤꯕ꯫ ꯁꯣꯐꯤꯌꯥꯗꯨꯕꯨ ꯂꯩꯇ꯭ꯔꯣ? ꯑꯃꯨꯛꯇ ꯎꯅꯈꯤꯒꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯔꯤꯇꯥꯅ ꯁꯣꯐꯤꯌꯥꯕꯨ ꯀꯧꯊꯣꯔꯛꯏ꯫ ꯃꯇꯝꯒꯤ ꯏꯔꯥꯡꯗ ꯂꯨꯞꯆꯕꯤ ꯁꯣꯐꯤꯌꯥꯅꯤ꯫ ꯃꯤꯁꯅ ꯊꯧꯒꯜꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ꯫ ꯔꯟꯖꯅꯥꯒꯤ ꯃꯃꯥꯡꯗ ꯃꯔꯩ ꯀꯣꯟ ꯀꯣꯟꯗꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ꯫ ꯁꯣꯐꯤꯌꯥꯒꯤ ꯃꯤꯁꯅ ꯊꯧꯒꯜꯗ ꯔꯟꯖꯅꯥꯁꯨ ꯃꯃꯤꯠ ꯊꯛꯈꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯅꯨꯄꯤ ꯍꯥꯏꯔꯨꯔꯦ ꯍꯥꯏꯕꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜꯗꯒꯤ ꯀꯥꯡꯊꯣꯛꯇꯦ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯑꯥꯔꯕꯤ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯅ ꯂꯦꯜꯂꯤ꯫ ꯃꯀꯣꯏꯌꯣ ꯃꯁꯝꯋꯣ ꯇꯥꯔꯖꯥꯟ ꯁꯥꯈ꯭ꯔꯦ꯫ ꯌꯦꯡꯕꯗ ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯃꯕꯨꯡꯒꯤ ꯃꯇꯧ ꯎꯕ ꯉꯝꯗ꯭ꯔꯕ ꯁꯤꯂꯩꯃꯅ ꯁꯅꯥꯊꯣꯏꯗ ꯃꯕꯨꯡꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯅꯕ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯅꯥꯊꯣꯏ, ꯅꯪꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯇꯥꯃꯣꯒ ꯑꯃꯨꯛꯇꯗꯤ ꯋꯥꯔꯤ ꯁꯥꯎ ꯀꯩꯗꯧꯕꯒꯦ? ꯑꯩꯒꯤ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯀꯅꯥꯒꯁꯨ ꯃꯔꯤ ꯊꯝꯅꯤꯡꯗꯤꯌꯦ꯫ ꯇꯥꯃꯣꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯥꯕ ꯊꯛꯄ ꯐꯥꯎ ꯆꯥꯡ ꯅꯥꯏꯗ꯭ꯔꯕꯅꯦ꯫ ꯃꯀꯣꯏ ꯑꯃꯁꯨꯃꯨꯛ ꯌꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯎꯅꯔꯔꯣꯏꯒꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯎꯅꯔꯒꯦ, ꯅꯪ ꯁꯥꯎꯔꯅꯨ꯫ ꯁꯤꯂꯩꯃꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯁꯅꯥꯊꯣꯏ ꯐꯃꯨꯡꯗ ꯏꯃꯪ ꯃꯪꯅ ꯐꯝꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯅ ꯏꯃꯪ ꯃꯪꯂꯝꯕꯗꯨ ꯎꯕꯗ, ꯁꯅꯥꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯆꯔꯥꯁꯨ ꯋꯥꯟꯗꯦ ꯍꯥꯏꯌꯦ ꯅꯅꯦ ꯃꯦꯝꯆꯥꯅ꯫ ꯏꯃꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯕꯣ? ꯂꯩꯈꯥ ꯇꯥꯔꯕꯤ ꯑꯩꯕꯨꯁꯨ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅꯤꯡꯂꯝꯒꯗ꯭ꯔꯥ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯩꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ?
Sanathoi mama ibemagi tampakta hipthei Langlensu machanupigi makoktu nungsina nanbiri Mama ibemada Arvigi maramda warisu liri Makhoigi ahalamana isabu khoidarabadi magidamak isana lepiba yai Ai thajadi ima Laikhoptagi kenkhribi leirang aibu karamba yumgi yumbu rembi oheningdoino Ibema isana duna puning sonthabada ima yengba ngamdene Isana chakliba mai chakto ima su khangine haukibana haukre haukibasu sumning singlaga ninda tawba haunade Anabu punsi ama semge haina khangadabani Tanjade da mapa ibungo sem su sangsilai Namana sa kari wari sainone College halaklaga imang manglambasida kaidarabana hanglambane masase wathabagi oiramali Isa thoigi phone ahanba malayakbane bahamre yungse Papa kaidabai leira ino iPhone kamta painingdeda Nasung namanabi mayam ama pairibasini Nangso ama paisinbadi yai kaino Nangda Daniel khoi Silema khoiga pau phongnanaba Isa thoi haukibado halak wahaiba yaroi Aduna haukiba wabasingdo kauthopa tamlo Hojikti papa gi nakta nungaina leiradabani Langlen amadi James na machanubibu pukning thogat pirami Asumna matam kaya haukre Ranjana na machanupa Arbida luhongnaba kanna taksilai Mama ayaba ngamloi Mama na siliba nupido ai supang pamde Namana pau aiba aikoigi mayokda lepka haina khangano Napunsida kaisu afaba oiroi Oktabi nupido khaktaro nana pamise Hayo oktabi nupidoro Wahai khudengi oktabi Mama na mangoda karigino asu yamna yekthokpirise Mana ngasi fawda mama gi nuaitanaba kari tarabage Aisu khange mahaki asengba maha oktabi oirame habasu khange Aigi business ki damakta khalaga ma boida laktara mangada lerakpane Adubu magi senglaba thamoiduna aibu nga holamle Aramba kya tarambasu mabu nushirubadagi thadokhibane Mana gi pusibu alhanbane Magi haksangmu mihobunate Magi senglaba thamoibu kalakjabane Asi haramlaga Arbi sauna mathata kakhaki Ranjana nganglaga dumak lehauri Tanjadida mapanda mi lakpagi makhol tarakli Silaimana mama busu kaurakli Mama amta tholo Kanano I kari ngasi la isna Machanda murum solaga Ranjana mapanda tharakli Langlen James amadi Sanathoi Mangolgi safada famlami Ranjana Langlen amadi James bu urude Supnatagi Sanathoi khaktani mami suklaga yingliba Silaimang monok Mama Sanathoi gi mama ga papa gane Mama khoiga sakhangna la ini Yamna phare lakpa Isa nupida hanglaga chatlugene khalamni ne isu Ive malija ihe sorry Sanathoi haiba Wa nganglaga sangsilai Nakhongna thona yomsida laklingai wahai ama ani ta thamja hoge Ibe Sanathoi nangna yumse kaina basilene Ranjana gi wangang sangangduda Langlen amadi James Ranjana da tingak yengi Sanathoi di mapi ira chelai Silai matapna Mama kaino haidubo Mama bungawrbo Mama ngaude ko imagi bema mama ngaude Ufulakta kelaga leiriba leirangdi khongpakna nesan banatana upai leiroi Kananasu khutna laukhatlaga mandirda katnadabani Nangi nushibada angawbo oiraba isase Nangna khara thina chairamuko Nangumi nupide ai ima waiba pamde Langlen phamlambadagi phuk hawgatli Kaino haibiriba mayamsibo ngasaidagi tagi yawna tabani adubu taba ngamsilaktre Sanathoi mama asengbra asabra Nachanupise warakpiyu Isa nupagi pusida yethanbigano Langlen Sanathoi da onjinduna Kaino bema Isa na tumina daribade Nang magi machaga kari mai leinai hayo James amadi Sanathoi su lepkhalai Mama na law khongdana tawbaduda Arbi thorai Sanathoi khoi leirambaduda ingangai Ahayo bema karigi tumina leino Mine hekta chawna ngangbu yabro Isa na ufulakta kelebi leirang oirabasu Ima agi thamoigidi maharani ne Miyamgi miyengda Isa bu hanthana yenglabasu Ima gide Isa na itom satpine
ꯏꯁꯥꯅ ꯑꯔꯥꯟꯕ ꯇꯧꯗꯅ ꯃꯃꯥ ꯑꯩꯅ ꯋꯥꯔꯛ ꯋꯥꯇꯦꯝꯒꯗꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯍꯧꯗꯅ ꯅꯨꯄꯤꯅ ꯑꯣꯟꯁꯤꯜꯂꯛꯇꯧ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯟꯅ ꯋꯥꯔꯛꯎ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯀꯔꯝꯕ ꯕꯦꯕꯥꯔ ꯎꯠꯀꯅꯤ ꯈꯪꯗꯕ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯅꯪꯅ ꯅꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯒꯨꯝ ꯑꯩꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯑꯣꯛꯇꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯃꯥ ꯑꯩꯒꯤꯗꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯊꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯅꯨꯄꯤ ꯑꯃꯅꯤ ꯈꯪꯐꯝ ꯊꯣꯛꯏ ꯌꯨꯝꯗ ꯂꯥꯛꯄꯤꯔꯒ ꯕꯁꯟ ꯌꯥꯝꯅ ꯄꯤꯕꯤꯔꯦꯗ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯑꯥꯔꯕꯤ ꯁꯥꯎꯅ ꯃꯃꯥ ꯌꯥꯔꯦ ꯂꯥꯡꯂꯦꯟꯅ ꯏꯕꯨꯡꯉꯣ ꯅꯃꯥꯁꯦ ꯊꯦꯝꯖꯤꯜꯂꯨ ꯅꯥꯄꯟꯅ ꯉꯛ ꯍꯥꯏꯒꯠꯈꯤꯕꯅ ꯀꯔꯝꯕ ꯃꯤꯗ ꯀꯔꯝꯕ ꯋꯥꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯗꯗꯥ ꯆꯠꯁꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ